Hi, channel maya. Aige YouTube channel le biriba. Channel maya purang po. Mongol na tana welcome taujari. Channel maya purang mompo khuram jari. Matam kuire. Aina blog semda basi handak na Hawaii. Luhombagi blog ma thangacha khare. Ado channel maya aige channel sibu yeng biriba miyeng ta biriba support taubiriba oja guru channel mayamna ai channel asibu nungsibiduna like share subscribe tawbiu ado channel mayam ngasi aina pujrakatuba blog asi simple ni maramde ai khoigina aina leijariba ikhun asigi maramda ai wari amani tang mayamda thamjage adugi matungda mathang ai mayamda ai paudamase thamjarake aduna ai khoigi khungi maming ase khak mara haina kawe government record na kak mara haina kawe madu kari maramdagi khak mara tholambano haibagi wari masi ai miyamda ai nga thamjage haibadi masi yana mathau tai hoji hogol riba angangsing ai khoigi ja khanganba machangi aduna hoji kanaguma mayam khoigi lenga khoigi khar hori bai chinausing maki khunda leijaraga makhungi khun haiba maming ase karmaina thon khibno karmaina haurakpono haibase khangba anamna watli ichinaw mayam aina leijari basi akhoigi aigaogi sangai dani mase mayam ju khangja khare akhoi khak mara haise matam mamada aphawba budho mulemi mamingna phurai pham megho sharma haidana magasi jana matik magun leiba Brahman ama masak matau su muba aduga mak asi akhoi kari haitare musin mu wang chawba magun jamna leiba adumorba misak ama oirami adar mana hanba maktada akhoi khunna sida mana khundarakpa matamsiga thaina mamangaida akhoi sainang singut pambi haina jamna hauramba madugi mafam adubu sengdue hairaga masiga khunda khiba maramana sainang singut haibase sengduoga mai tharga sing khunda khena khak mara hairi mara habi hatokpa sengdo khotoga ta khiba maramaduna hariba dhowasi mamangai thaina aikhoina angang oingada akhoi leigidraba aigi sangit bidyalogi maming idhau chande hariba idhau sina moina ahalamana tambiram takpirambani haibadi magase magun leiba aiga ni matamsida maki maming ase khangbra ase megho gaw hairaga khangnaramba haidi megho na khunda panane megho gaw hairaga khangnaba adumarba khunnani matamsida mamangaida manipur gi langi matamda churachan maharajana kasada khongdar pamatamda sum kasar mathang lalang na chingaba mafam ase sum lakpa matamda hasai kasar banskandi hariba ana hong haiba sagai maduda magase changaga pathaba matamduda manipur churachan maharajana haiba kasargi aiga ibungo mego haibado kayam lapa khunwam tang unajage haidana hayo matamsida mayamna akhoi manaktane haidana matamduda manipurgi ningthogi manai masansinga sagon nami tawraga khakmada lakpani aina leijariba sangit bidaloi asigi manakta mana sajik khawng leiringai matamda manai anisina kumma hangbani karigumda hangjagi megho sanukhagi memdubu kadaino hana matamduga idhau asina hawgalaga aini megho haidna ingthau manai si kiban khida kumtharaga khoiram ki hai matamsida budhau asina fare ai sungjoi soidana lakjage haidana khoi khungi ahan singdo akoina angang oringaida masak khangori aduga budhau side ko khangje hodre hariba budhau sina sagon tong chalami hai thaina di sagol loinarami hai sagon adu ahal anina chukli pairaga ahal animna pi khalaga masida phi nana selaga budhau aduna chatpani hariba asigi sangit bidalu sigi hingon se masigani saji khawri haise matamsiga ningdo manai sin changagani
ꯕꯨꯙꯧꯒꯤ ꯋꯥꯈꯣꯡ ꯋꯥꯔꯤ ꯋꯥꯈꯣꯡ ꯍꯪꯕꯁꯦ ꯃꯇꯝꯁꯤꯗ ꯕꯨꯙꯧ ꯑꯁꯤꯅ ꯕꯥꯟꯁꯀꯥꯟꯗꯤ ꯑꯅꯋꯥꯍꯣꯡꯒꯤ ꯁꯨꯃꯥꯡ ꯌꯧꯕ ꯃꯇꯝꯗ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯅ ꯀꯨꯝꯊꯔꯒ ꯉꯁꯥꯏꯒꯤ ꯕꯨꯙꯧꯒꯤ ꯃꯈꯣꯡꯗ ꯄꯥꯏꯔꯒ ꯈꯣꯏꯔꯝꯃꯤꯒ ꯚꯛꯇꯤ ꯀꯠꯈꯤ ꯍꯥꯏ ꯃꯗꯨꯒꯤ ꯃꯇꯤꯛ ꯂꯩꯔꯕ ꯕꯨꯙꯧꯒꯤ ꯃꯥꯒꯤ ꯃꯁꯨ ꯏꯙꯧ ꯐꯨꯔꯥꯏꯐꯝ ꯆꯥꯟꯗꯦꯅ ꯀꯠꯂꯝꯕ ꯑꯩꯒꯤ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏ ꯑꯁꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯕꯨꯙꯧꯁꯤꯅ ꯂꯩꯇ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯙꯧ ꯆꯥꯟꯗꯦ ꯁꯔꯃ ꯃꯁꯥꯒꯤ ꯆꯍꯤ 97-8 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯥꯏꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯙꯧꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯝꯕ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯃꯈꯛ ꯂꯩ ꯃꯁꯤ ꯃꯤꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯊꯥꯖꯅꯤ ꯍꯥꯏꯕꯁꯦ ꯑꯁꯥ ꯇꯧꯖꯩ ꯀꯣ ꯄꯨꯟꯁꯤꯕꯗ ꯑꯁꯤ ꯂꯥꯏꯁꯪꯅꯤ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯁꯤ ꯃꯌꯥꯝ ꯑꯩ ꯌꯦꯡꯍꯟꯖꯒꯦ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯀꯪꯁꯜꯂꯦ ꯃꯁꯤ ꯅꯨꯡꯁꯥ ꯁꯥꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯥꯟ ꯑꯀꯥꯕ ꯃꯩ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯁꯦ ꯐꯛꯇꯣꯛꯄ ꯌꯥꯏ ꯃꯨꯁꯤꯟ ꯃꯨꯏ ꯑꯁꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯁꯤ ꯃꯨꯏꯁꯨꯕꯁꯦ ꯃꯩꯇꯥꯟ ꯑꯗꯨꯃꯥꯏꯅ ꯑꯁꯤꯒꯤ ꯌꯨꯕꯤ ꯄꯥꯝꯕꯤꯁꯦ ꯃꯨꯏ ꯃꯁꯤ ꯍꯧꯖꯤꯛ ꯎꯔꯦꯀꯣ ꯆꯍꯤ 200 ꯍꯦꯜꯂꯦ ꯍꯥꯏꯔꯤ ꯃꯁꯤ ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯒ ꯁꯥꯝ ꯁꯔꯃꯥꯅ ꯇꯝꯕꯅꯤ ꯌꯨꯕꯤꯁꯤ ꯌꯥꯝ ꯋꯥꯡꯉꯦ ꯑꯃꯈꯛ ꯄꯥꯜꯂꯦ ꯌꯨꯕꯤ ꯑꯁꯤ ꯆꯍꯤ 200 ꯁꯨꯕꯒꯥꯏꯁꯦ ꯏꯆꯤꯟ ꯃꯌꯥꯝ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯔꯕ ꯑꯗꯨꯝꯕ ꯌꯨꯕꯤꯅꯤ ꯃꯨꯁꯤꯟ ꯃꯨꯔꯦ ꯃꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯤꯕ ꯌꯨꯕꯤ ꯄꯥꯝꯕꯤꯁꯦ ꯆꯍꯤ 200 ꯁꯨꯔꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯊꯥꯖꯕ ꯂꯩ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯃꯛ ꯆꯍꯤ 93 ꯆꯠꯂꯦ ꯕꯨꯙꯧꯅ 97ꯗ ꯂꯩꯈꯤꯗꯕ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯛꯄ ꯌꯨꯕꯤꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯀꯣ ꯆꯍꯤ 200ꯒ ꯍꯥꯏꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯖꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯊꯥꯖꯕꯂꯩ ꯑꯩꯇꯁꯨ ꯆꯍꯤ 46 ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯏꯙꯧꯅ 97ꯗ ꯂꯩꯈꯤꯗꯕ ꯑꯁꯨꯝꯕ ꯌꯨꯕꯤ ꯄꯥꯝꯕꯤꯁꯦ ꯑꯩꯅ ꯃꯤꯌꯥꯝꯗ ꯌꯦꯡꯍꯟꯖꯕꯅꯤ ꯏꯆꯦ ꯑꯃꯔꯣꯝꯗꯗꯤ ꯃꯁꯤ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯔꯦ ꯀꯣ ꯃꯤꯗ ꯍꯥꯏꯒꯅ ꯑꯍꯟ ꯌꯥꯝ ꯑꯣꯏꯔꯕ ꯆꯍꯤ 100 ꯄꯨꯟꯁꯤꯕ ꯑꯗꯨꯃꯥꯏꯅ ꯌꯨꯕꯤ ꯄꯥꯝꯕꯤꯁꯤꯁꯨ ꯆꯍꯤ 200 ꯁꯨꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯁꯤ ꯑꯩꯅ ꯎꯍꯟꯖꯅꯤꯡꯗꯅ ꯃꯤꯌꯥꯝꯗ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯁꯤ ꯂꯧꯖꯕꯅꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯌꯦꯡꯉꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯁꯥ ꯁꯥꯔꯗꯤ ꯃꯩꯇꯥꯟ ꯑꯗꯨꯃꯥꯏꯅ ꯁꯤ ꯃꯨꯁꯤꯟ ꯃꯨꯅꯅꯦ ꯇꯤꯀꯤ ꯑꯗꯨꯃꯥꯏꯅ ꯐꯛꯄ ꯌꯥꯏ ꯎꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯐꯖꯗ꯭ꯔꯥ ꯑꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎ ꯋꯥ ꯍꯥꯏꯕ ꯂꯩꯇꯦ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕ ꯂꯩꯇꯦ ꯄꯨꯟꯁꯤꯕ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯌꯨꯕꯤ ꯄꯥꯝꯕꯤꯁꯦ ꯑꯇꯣꯞꯄ ꯂꯩꯅꯔꯝꯒꯅꯤ ꯑꯩꯅ ꯈꯨꯟꯁꯤꯗ ꯂꯩꯖꯔꯛꯄꯗ ꯑꯍꯥꯟꯕ ꯎꯖꯕꯅꯤ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯃ ꯆꯍꯤ 200 ꯁꯨꯔꯛꯄ ꯍꯥꯏꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯁꯤꯒꯤ ꯕ꯭ꯂꯣꯛ ꯑꯁꯤꯃ ꯑꯩꯅ ꯁꯦꯝꯃꯒ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯣꯏꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯒꯤ ꯕꯨꯙꯧꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯀꯁꯥꯔꯗ ꯂꯩ ꯑꯩꯒꯥꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯁꯨ ꯀꯁꯥꯔ ꯖꯣꯔꯥꯒꯨꯜ ꯍꯥꯏꯕꯗꯨꯒ ꯊꯥꯖꯩ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯂꯛꯈꯤꯄꯨꯔꯗ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯀꯁꯥꯔ ꯁꯪꯒꯣꯝ ꯁꯨꯝꯕꯤꯗ ꯏꯙꯧ ꯆꯥꯟꯗꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯏꯙꯧ ꯆꯥꯟꯗꯦꯒꯤ ꯃꯆꯥꯅꯤꯄꯥ ꯂꯛꯈꯤꯀꯥꯟꯇ ꯁꯔꯃ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯤ ꯃꯥ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯆꯥꯅꯤꯄꯥ 3 ꯂꯩꯔꯤ ꯑꯃꯅ ꯀꯁꯥꯔ ꯀꯃꯔꯪꯒꯥꯗ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯒ ꯁꯥꯝꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯙꯧꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯎꯔꯤ ꯏꯙꯧ ꯆꯥꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯀꯁꯥꯔ ꯂꯩꯄꯥꯛꯇ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯩꯒꯥ ꯄꯨꯔꯦꯟ ꯑꯃꯅꯤ ꯀꯤꯇꯟ ꯃꯄꯨꯗ ꯌꯥꯝꯅ ꯈꯪꯕ ꯍꯩꯕ ꯑꯩꯈꯣꯏꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯏꯙꯧꯅ ꯑꯩꯈꯣꯏꯗ ꯂꯤꯔꯝꯃꯤ ꯁꯣꯔꯥꯙ ꯀꯔꯃ ꯆꯠꯄꯁꯤꯗ ꯆꯪꯕꯒ ꯃꯥꯟꯗꯣꯞꯁꯦ ꯌꯦꯡꯕꯗ ꯀꯔꯃ ꯅꯨꯡꯉꯥꯏꯅꯤ ꯀꯔꯃ ꯆꯔꯥꯡꯅꯒꯅꯤ ꯌꯨꯝꯕꯨ ꯑꯐꯕ ꯑꯣꯏꯒꯅꯤ ꯌꯨꯝꯕꯨ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝꯍꯥꯏꯅ ꯈꯪꯕ ꯉꯝꯕ ꯏꯙꯧꯅꯤ ꯃꯁꯤ ꯃꯌꯥꯝꯅ ꯊꯥꯖꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯙꯧꯗꯣ ꯃꯒꯨꯟ ꯌꯥꯝꯅ ꯂꯩ ꯃꯇꯣꯝꯇꯅ ꯃꯁꯥꯒꯤ ꯆꯍꯤ 70-80 ꯁꯨꯔꯐꯥꯎꯗ ꯆꯦꯡ ꯃꯣꯜ ꯑꯃ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯧꯒꯠꯂꯒ ꯊꯣꯡꯕꯁꯤꯅ ꯄꯨꯡ 3 ꯃꯃꯥꯡꯗꯒ ꯆꯦꯡ ꯃꯣꯜ ꯑꯃ ꯃꯈꯥꯏꯒ ꯊꯣꯡꯕ ꯃꯇꯣꯝꯇꯅ ꯊꯣꯡꯉꯤ ꯑꯗꯨꯝꯍꯥꯏꯅ ꯑꯩꯈꯣꯏ ꯏꯙꯧꯗꯣ ꯃꯒꯨꯟ ꯌꯥꯝꯅ ꯂꯩ ꯂꯥꯏꯔꯤꯛꯇꯤ ꯊꯣꯏꯗꯣꯛꯅ ꯌꯧꯍꯧꯗꯕ ꯑꯩꯈꯣꯏ ꯏꯙꯧꯗꯣ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯌꯥꯝꯅ ꯊꯥꯖꯔꯣꯏ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯖꯁꯥ ꯃꯟꯇ꯭ꯔ ꯄꯥꯊ ꯑꯃ ꯇꯧꯔꯛꯄꯁꯦ ꯃꯥꯅ ꯈꯪꯗꯕꯗꯣ ꯃꯥꯅꯕꯨ ꯏꯁꯣꯔꯁꯦ ꯈꯣꯏꯔꯝꯃꯒ ꯅꯤꯡꯖꯈ꯭ꯔꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯪꯂꯥꯟ ꯑꯁꯤꯒ ꯁꯔꯁꯇꯤ ꯏꯃꯥꯁꯤꯅ ꯂꯥꯛꯑꯒ ꯍꯦꯛꯇ ꯇꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯏꯙꯧꯗꯣ
ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯙꯧꯗꯣ ꯅꯨꯡꯉꯥꯏꯇꯦ ꯀꯁꯥꯔ ꯃꯤꯌꯥꯝꯅ ꯈꯪꯅꯩ ꯀꯁꯥꯔ ꯈꯨꯔꯥꯏꯐꯝ ꯆꯥꯟꯗꯦ ꯁꯔꯃ ꯍꯥꯏꯔꯒ ꯃꯤꯌꯥꯝꯅ ꯈꯪꯅꯩ ꯑꯗꯨꯒ ꯏꯙꯧꯅ ꯁꯦꯕꯥ ꯇꯧꯖꯔꯝꯕ ꯁ꯭ꯔꯤ ꯁꯤꯒꯤ ꯒꯧꯔꯥꯡꯒ ꯃꯍꯥꯄ꯭ꯔꯚꯨ ꯑꯃꯒꯁꯨ ꯁ꯭ꯔꯤ ꯒꯔꯍꯥ ꯒꯣꯕꯤꯟꯗ ꯒꯧꯔꯥꯡꯒ ꯃꯍꯥꯄ꯭ꯔꯚꯨꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯆꯥꯎꯔꯤ ꯏꯙꯧꯅ ꯑꯩꯈꯣꯏꯗ ꯂꯤꯔꯝꯃꯤ ꯏꯕꯣꯛ ꯊꯔꯥꯅꯤꯗꯨꯁꯨ ꯏꯁꯩ ꯁꯛꯏ ꯑꯩꯈꯣꯏ ꯏꯕꯣꯛ ꯊꯔꯥꯅꯤꯗꯨꯁꯨ ꯑꯗꯣ ꯒꯧꯔꯥꯡꯒ ꯃꯍꯥꯄ꯭ꯔꯚꯨꯁꯤꯅ ꯀꯌꯥꯝ ꯌꯥꯝꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯐꯤꯉꯧ ꯁꯦꯠꯇꯅꯒ ꯂꯥꯏꯅꯤꯡꯗꯩ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯃꯤ ꯑꯃꯅ ꯑꯁꯣꯏꯗꯅ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯙꯧꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯏꯙꯧꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯁꯝꯂꯞꯅ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯇꯝ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯇꯥꯕꯤꯌꯨ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡ ꯏꯈꯥꯒꯤ ꯑꯉꯥꯡꯁꯤꯡꯗ ꯇꯥꯛꯄꯤꯌꯨ ꯇꯝꯕꯤꯌꯨ ꯃꯥꯒꯤ ꯈꯨꯟꯗꯨꯒꯤ ꯍꯧꯔꯛꯐꯝ ꯀꯔꯝꯍꯥꯏꯅ ꯍꯧꯔꯛꯄꯅꯣ ꯀꯔꯝꯍꯥꯏꯅ ꯈꯨꯟꯗꯥꯔꯛꯄꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯋꯥꯈꯣꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯤ ꯌꯥꯏꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯁꯤ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯙꯧ ꯆꯥꯟꯗꯦꯒꯤ ꯃꯃꯤꯡ ꯄꯟꯖꯔꯒ ꯑꯩꯈꯣꯏꯅ ꯆꯥꯟꯗꯦ ꯁꯔꯃ ꯃꯅꯤꯄꯨꯔꯤ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏ ꯀꯁꯥꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯔꯤꯕ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡ ꯊꯋꯥꯏ ꯌꯥꯎꯕ ꯂꯩꯔꯒꯗꯤ ꯂꯥꯛꯄꯤꯌꯨ ꯑꯦꯗꯃꯤꯁꯟ ꯂꯧꯕꯤꯌꯨ ꯑꯩꯈꯣꯏ ꯉꯝꯖꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯖꯒꯦ ꯑꯩꯈꯣꯏꯁꯨ ꯍꯩꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯒ ꯁꯤꯕꯒ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯅꯠ ꯁꯪꯀꯤꯔꯇꯟꯅꯤ ꯃꯝꯁꯜꯂꯛꯑꯦ ꯃꯇꯝꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯕꯁꯦ ꯉꯥꯏꯕꯤꯁꯤ ꯃꯇꯝ ꯑꯗꯣ ꯃꯌꯥꯝꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯊꯪꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯦ ꯀ꯭ꯔꯤꯁꯅ